विलंबद्रें कामथावे 또 이제 항도하지 그만 또 많이 가져 나가 विलंबद्रें कामथावे kita kari-kari apa sih garam masala kari-kari oke garam masala kari-kari apa lagi ya garam masala garam masala tengahnya meh tuh sih masala lagi untuk kayak cendera oke BMC की garam masala ये लो भी रखते हैं मसाला हम ठीक हो गया ये ले बनी शोइदा मसाला से पैकेट में ले रहा मैं Ikan pigi lagi matum beberapa kerama ni lopo bapa.
ꯁꯤꯒꯤ ꯍꯦꯛ ꯎꯃꯣꯔꯣꯛ ꯃꯄꯨꯝꯗꯣ ꯑꯃꯗꯤ ꯍꯥꯞꯄꯒꯦ ꯁꯤ ꯅꯩꯈꯥꯏꯔꯒ ꯆꯞ ꯆꯥꯔꯅꯤ ꯇꯣꯏꯍꯟꯒꯦ ꯎꯃꯣꯔꯣꯛꯁꯦ ꯐꯗꯤꯒꯣꯝ ꯁꯣꯏꯖꯜꯂꯒꯦ ꯑꯃꯨꯛ ꯐꯗꯤꯒꯣꯝ ꯍꯥꯞꯅꯕ ꯁꯤꯃ ꯍꯥꯞꯆꯜꯂꯒ ꯑꯅꯤ ꯁꯣꯜꯂꯒꯦ ꯑꯉꯥꯡꯒꯤꯗꯣ ꯁꯥꯗꯦꯅ ꯀꯩꯝ ꯌꯥꯎꯗ꯭ꯔꯦ ꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯐꯗꯤꯒꯣꯝ ꯆꯥꯏꯁꯤꯜꯂꯒ ꯈꯔ ꯈꯔ